ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯅꯤꯡꯒꯣꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯅꯣꯔꯦꯟ ꯑꯃꯗꯤ ꯁꯅꯥ ꯍꯥꯏꯅ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯑꯍꯦꯟꯕꯤ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯤꯡꯅ ꯃꯊꯣꯏ ꯀꯧꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯔꯦꯟ ꯑꯃꯗꯤ ꯁꯅꯥꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯄꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯔꯦꯟꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯇꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯊꯝꯗꯨꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯄꯨꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯔꯦꯟꯗꯤ ꯆꯍꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯤ, ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯗꯤ ꯈꯔ ꯅꯍꯥ ꯑꯣꯏꯔꯤ, ꯌꯥꯝꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯤ, ꯃꯁꯛꯁꯨ ꯈꯔ ꯑꯗꯨꯝ ꯐꯖꯩ꯫ ꯅꯣꯔꯦꯟꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦ꯫ ꯅꯣꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯍꯣꯠꯅꯕ ꯀꯟꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯁꯥꯒꯩꯒꯤ ꯑꯃꯗꯤ ꯈꯨꯜꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯇꯤꯛ ꯅꯠꯇꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯅꯁꯨ ꯅꯣꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯀꯅꯥꯝꯇꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯍꯦꯟꯕꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄꯤ ꯃꯧ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯦꯟꯕꯤꯅ ꯃꯧ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯁꯥꯒꯩꯒꯤ ꯃꯗꯣꯝꯆꯥ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯋꯤ꯫ ꯃꯁꯤꯒꯤ ꯑꯍꯦꯟꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯃꯧꯗꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤꯁꯦ ꯂꯥꯏꯅ ꯆꯪꯕꯒ ꯅꯠꯇꯦ, ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯕ ꯆꯪꯂꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯤꯒꯤ ꯍꯤꯒꯥꯏꯋꯥ ꯆꯤꯟꯒꯥꯏꯋꯥ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯃꯃꯥ ꯁꯛꯇꯥꯁꯤꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ? ꯁꯅꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯗꯨꯅꯤ꯫ ꯊꯥꯏꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯣꯍꯦꯟ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯈꯤꯕꯗꯣ, ꯃꯗꯨꯗ ꯋꯥꯁꯦ ꯁꯨꯝ ꯆꯥꯎꯊꯣꯛꯅꯔꯛꯂꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯣꯔꯦꯟ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯈꯨꯔꯨꯝꯈꯤꯕꯗꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯊꯣꯛ ꯑꯆꯧꯕ ꯑꯃꯁꯨ ꯊꯣꯛꯈꯤꯀꯣ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯦꯟꯕꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯁꯨ ꯃꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯗ ꯃꯤꯃꯥꯡ ꯊꯣꯛꯇꯧ ꯀꯨꯏꯗ꯭ꯔꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯗꯣꯝꯆꯥꯁꯤꯡꯗꯨ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯁꯣꯝꯗ ꯑꯍꯦꯟꯕꯤꯁꯨ ꯃꯧ ꯑꯅꯧꯕꯤ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯎꯟꯄꯣꯠ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯃꯗꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯦꯟꯕꯤꯅ, "ꯏꯅꯝꯃ, ꯅꯪꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜꯁꯤꯕꯨꯗꯤ ꯌꯥꯝ ꯆꯥꯎꯔꯤ, ꯐꯃꯨꯡꯒꯁꯤꯅ ꯈꯨꯄꯥꯛ ꯑꯃ ꯄꯣꯠꯁꯤ ꯌꯦꯡꯕꯗ ꯈꯔꯗꯤ ꯅꯣꯞꯄ ꯃꯥꯜꯂꯤ꯫ ꯍꯥꯏꯗꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯥꯔꯛꯂꯤꯕ ꯎꯁꯦ ꯑꯇꯥꯡꯕ ꯎ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯎꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯂꯩꯍꯧ ꯎꯅ ꯂꯣꯏ ꯁꯥꯟꯅꯔꯕꯅꯤ꯫ ꯏꯅꯝꯃꯒꯤꯁꯤꯗꯤ ꯎꯆꯝꯅ ꯁꯥꯕ ꯃꯥꯜꯂꯤ"꯫ ꯃꯧ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤ ꯉꯥꯡꯗꯨꯅꯤ ꯁꯤꯕꯣ? ꯂꯩꯁꯥꯕꯤꯅꯕꯨ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯁꯨꯛꯌꯥꯝ ꯌꯦꯡꯅꯕ꯭ꯔꯣ? ꯑꯍꯦꯟꯕꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯗꯨꯒꯀꯣ, ꯎꯄꯨꯁꯤꯗꯤ ꯈꯔ ꯅꯦꯝꯇꯛ ꯇꯧꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯑꯋꯥꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯄꯨꯅꯔꯕꯅꯤ꯫ ꯑꯇꯩ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯎꯄꯨꯁꯦ ꯈꯔ ネꯝꯇꯛ ꯇꯧꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯎꯁꯤꯁꯨ ꯎꯆꯝ ꯑꯃꯠꯇ ꯅꯠꯇꯤꯌꯦ, ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯌꯦꯡꯕꯗ ꯑꯍꯣꯡꯕ ꯎ ꯃꯥꯜꯂꯨꯏꯅꯤ꯫ ꯑꯗꯣ ꯏꯅꯝꯃꯅ ꯑꯎꯟꯄꯣꯠ ꯎꯄꯨ ꯀꯥꯡꯊꯣꯜ ꯐꯖꯅ ꯄꯨꯔꯛꯂꯁꯨ ꯀꯥꯁꯤꯗꯤ ꯈꯔ ꯄꯤꯛꯄꯅꯤꯅ ꯄꯣꯠ ꯑꯃꯠꯇ ꯐꯖꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯀꯩꯝꯇ ꯍꯥꯏꯅꯍꯧꯗ꯭ꯔꯕꯣ? ꯑꯗꯨ ꯍꯥꯏꯅꯕꯒ ꯁꯪꯍꯧꯗ꯭ꯔꯦꯗ, ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯡꯈꯤꯕꯅꯤꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯑꯗꯣ ꯏꯅꯝꯃ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯗꯤ ꯀꯩ ꯃꯆꯨꯒꯤ ꯐꯤꯒꯦ ꯁꯦꯠꯇꯣꯏꯅꯣ? ꯀꯩ ꯐꯤ ꯏꯟꯗꯣꯏꯅꯣ? ꯑꯩ ꯍꯩꯖꯤꯡꯄꯣꯠꯇ ꯏꯟꯕꯗꯣ ꯑꯗꯨꯝ ꯏꯜꯂꯅꯤꯗ, ꯐꯤ ꯃꯈꯜ ꯃꯈꯜ ꯏꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ꯫ ꯑꯁ, ꯑꯇꯣꯞꯄ ꯑꯣꯏꯅ ꯏꯜꯂꯨ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯃꯤ ꯍꯩꯖꯤꯡꯄꯣꯠꯇꯅ ꯑꯃ, ꯀꯨꯟꯗꯣ ꯂꯦꯡꯕꯗꯅ ꯑꯃ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯅ ꯑꯃ ꯏꯟꯅꯔꯕꯅꯤ꯫ ꯑꯃꯇꯪꯗ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯜꯂꯤꯗꯣ ꯃꯤꯅ ꯅꯣꯛꯅꯔꯗꯤ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯃꯧꯗꯣ ꯍꯟꯗꯛꯇꯤ ꯄꯩꯔꯞ ꯑꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯣ? ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ, ꯉꯔꯥꯡꯇ ꯂꯨꯍꯣꯡꯉꯛꯄ ꯑꯩꯉꯣꯟꯗ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯗꯣ ꯏꯅꯝꯃ, ꯁꯤꯗꯩꯗꯤ ꯏꯅꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤna ꯐꯅꯦꯛ ꯐꯤ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯕ ꯌꯥꯔꯅꯤꯀꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯍꯣꯏꯗꯒꯤ ꯐꯅꯦꯛ ꯐꯤ ꯑꯗꯨꯝ ꯋꯥꯏꯔꯛꯏ꯫ ꯂꯩꯃꯤꯟꯅꯔꯕꯗꯤ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅꯦꯕ, ꯏꯅꯝꯃꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯩꯉꯣ꯫
ꯑꯇꯩ ꯂꯩꯃꯤꯟꯅꯔꯤ ꯃꯧꯁꯤꯡꯁꯤꯗꯤ ꯃꯕꯨꯛ ꯐꯠꯇ ꯑꯃ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯐꯅꯦꯛ ꯐꯤꯌꯨ ꯑꯃ ꯋꯥꯏꯒꯦꯅ ꯍꯪꯉꯨꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯡꯄꯤ ꯄꯤꯔꯛꯂꯣꯏ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯪꯕꯗꯤ ꯄꯤꯌꯦꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯕꯨ ꯍꯦꯛ ꯍꯪꯉꯨꯔꯕ ꯂꯩꯌꯦ ꯀꯧꯕ ꯑꯃ ꯍꯥꯏꯔꯛꯂꯔꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯄꯤꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯅꯝꯃ ꯍꯣꯏ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯦꯟꯕꯤꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯑꯍꯦꯟꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯧ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛꯇꯨ ꯃꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯈꯪꯗꯦꯗ ꯏꯃꯥ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡ ꯉꯥꯡꯉꯝꯃꯤ ꯑꯩꯒꯤ ꯐꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯋꯨꯟꯄꯣꯠ ꯇꯥꯡꯏ ꯇꯥꯡꯗꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯍꯩ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨ ꯑꯍꯦꯟꯕꯤ ꯀꯧꯕꯅꯤ ꯁꯥꯒꯩꯒꯤ ꯅꯆꯜꯅꯨꯄꯤ ꯊꯣꯛꯄꯅꯤ ꯌꯦꯡꯉꯣꯏ ꯃꯥꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯒꯅꯨꯀꯣ ꯍꯤꯒꯥꯏ ꯋꯥ ꯆꯤꯟꯒꯥꯏ ꯋꯥ ꯌꯥꯝꯅ ꯍꯩꯕꯤ ꯑꯉꯥꯡꯅꯤ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔꯁꯨ ꯌꯦꯡꯕ ꯀꯟꯈ꯭ꯔꯕ ꯃꯥꯒ ꯄꯨꯜꯂꯗꯤ ꯌꯨꯝꯁꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯃꯣꯏ ꯅꯪꯕꯨꯁꯨ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯣꯏꯕ ꯍꯣꯏ ꯃꯥ ꯏꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯆꯒꯦ ꯁꯣꯝꯗꯁꯨ ꯑꯍꯦꯟꯕꯤ ꯑꯗꯨ ꯃꯧ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯒꯩꯒꯤ ꯃꯅꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯑꯍꯦꯟꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ ꯇꯥꯇꯣꯟꯒꯤ ꯃꯧ ꯌꯦꯡꯉꯨꯕꯅꯤ ꯑꯁ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯍꯩ ꯅꯪ ꯑꯃꯅꯦ ꯃꯤ ꯅꯣꯛꯅꯕ ꯀꯟꯈ꯭ꯔꯦ ꯍꯌꯦꯡꯋꯥꯏ ꯅꯪꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯔꯨꯗꯣꯏꯅꯤ ꯃꯧ ꯑꯣꯏꯔꯒ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯃꯧꯒꯗꯤ ꯑꯣꯏꯔꯛꯀꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯝ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕꯤꯁꯨ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ ꯃꯣꯏꯅ ꯀꯌꯥꯝ ꯐꯕꯤ ꯃꯧ ꯑꯣꯏꯔꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯧꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯔꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯅꯥꯎꯅꯨꯄꯤ ꯃꯊꯣꯏꯒ ꯃꯥꯂꯦꯝꯒꯗꯨ ꯃꯆꯦꯅ ꯃꯤꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯋꯥ ꯉꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯊꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯝꯃꯤꯅꯤ ꯇꯥꯊꯣꯟꯒꯤ ꯏꯅꯝꯃꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯎꯟꯄꯣꯠꯅꯤ ꯀꯥꯏꯅ ꯎ ꯑꯍꯣꯡꯕꯅ ꯁꯥꯕ ꯎꯕꯨ ꯀꯥꯡꯊꯣꯜ ꯉꯥꯛꯇꯅꯤ ꯄꯨꯔꯛꯍꯧꯔꯤꯗꯣ ꯑꯗꯒꯤ ꯏꯅꯝꯃꯗꯨꯅ ꯍꯥꯏꯔꯤꯅꯤ ꯍꯌꯦꯡ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯕꯨ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠꯇ ꯏꯟꯕ ꯐꯤꯗꯣ ꯏꯟꯅꯦꯌꯦ ꯃꯊꯣꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯐꯤ ꯃꯈꯜ 3-4ꯒ ꯄꯨꯔꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯔꯛꯇꯕꯩꯅꯤ ꯐꯤ ꯃꯈꯜ ꯑꯃꯈꯛꯅ ꯍꯟꯖꯤꯟ inni ꯍꯥꯏꯔꯤꯕꯗꯣ ꯑꯁ ꯑꯩꯅꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯦ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯃꯧ ꯑꯅꯧꯕꯤꯗꯒꯤ ꯐꯤ ꯋꯥꯏꯒꯦ ꯈꯜꯂꯤꯁꯤꯗꯤ ꯂꯣꯏꯅ ꯇꯣꯛꯂꯦꯗꯅ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯅꯥꯎꯕꯤ ꯂꯨꯍꯣꯡꯕꯗ ꯃꯉꯣꯟꯗꯒꯤ ꯐꯤꯒ ꯐꯅꯦꯛ ꯐꯤꯒꯦꯗꯨꯒ ꯋꯥꯏꯒꯦ ꯈꯜꯂꯤꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯨꯕꯨ ꯅꯨꯄꯤꯅꯦꯅ ꯈꯤꯇꯪ ꯀꯥꯟꯒꯤ ꯏꯔꯥꯡ ꯈꯪꯕꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯈꯨꯅꯨꯡ ꯆꯨꯕꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯗꯦꯕꯤ ꯑꯃ ꯄꯨꯔꯛꯂꯤꯗꯨꯕꯣ ꯃꯁꯥꯗ ꯍꯪꯕ ꯇꯥꯔꯤꯗꯅ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯃꯤꯒꯤ ꯃꯧ ꯑꯅꯧꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯁꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯑꯍꯦꯟꯕꯤ ꯃꯈꯥ ꯊꯪꯕꯒꯤ ꯅꯗꯣꯝꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯂꯥꯛꯂꯝꯃꯤꯅꯦ ꯅꯪꯅ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯑꯩꯅꯕꯨ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯏꯃꯥ ꯏꯗꯣꯝꯆꯥ ꯊꯥꯕ ꯂꯩ ꯅꯠꯇ꯭ꯔꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏ ꯑꯗꯨꯗ ꯅꯪꯅ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯤ ꯑꯗꯨ ꯇꯧꯏꯅ ꯍꯥꯏꯔꯝꯃꯦꯅꯦ ꯅꯪꯅ ꯉꯔꯥꯡ ꯄꯣꯠꯐꯝꯗ ꯍꯤꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯆꯠꯄꯗ ꯁꯥꯔꯝꯃ ꯃꯥꯜꯂꯦꯅꯦꯍꯦ ꯀꯥꯏꯗꯩꯅꯣꯗ ꯑꯩ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯒ ꯁꯪꯖꯗꯦ ꯈꯪꯗꯦ ꯉꯁꯥꯏ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯝꯕꯅꯤ ꯊꯥꯕꯜꯂꯩꯒꯤ ꯃꯆꯤꯟ ꯈꯨꯀꯟ ꯅꯣꯏꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯅꯕ ꯋꯥꯔꯤ ꯁꯥꯔꯝꯗꯣꯏꯅꯤ ꯃꯥꯗꯤ ꯇꯧꯁꯅꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯋꯥꯐꯪꯅꯕ ꯌꯥꯝ ꯄꯥꯝꯂꯗꯤ ꯃꯥꯗꯅꯤ ꯏꯀꯥꯏꯕ ꯅꯪꯖꯗꯧꯕ ꯍꯣꯏꯁꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯈꯩꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯁꯤꯟꯅꯔꯝꯂꯒ ꯁꯅꯥꯗꯨ ꯃꯈꯣꯏ ꯈꯨꯡꯒꯪꯒꯤ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯄꯔꯦꯡ ꯂꯩꯕ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯁꯥ ꯅꯥꯟꯕ ꯐꯤ ꯑꯇꯥꯡꯕ ꯁꯦꯠꯄ ꯃꯀꯣꯛ ꯇꯥꯡꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯃꯣ ꯍꯦꯟ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯐꯔꯦ ꯂꯥꯛ ꯑꯁꯣꯝꯗ ꯆꯠꯂꯁꯤ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯔꯦꯃꯤ ꯁꯦꯜꯒꯤ ꯋꯥꯗ ꯍꯥꯏꯅꯪꯁꯤꯅ ꯀꯔꯤꯗꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯜꯅꯣ ꯑꯁꯨꯝꯅ ꯁꯅꯥꯒ ꯃꯣꯍꯦꯟꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯈꯤꯕꯗꯨ ꯁꯅꯥꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯨꯈꯣꯏ ꯀꯧꯕ ꯑꯃꯅ ꯎꯍꯧꯔꯝꯃꯤ ꯂꯨꯈꯣꯏ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯥꯒꯩꯒꯤ ꯏꯇꯩꯃꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯗꯅ ꯀꯩꯅꯥ ꯀꯠꯀꯦ ꯇꯧꯈꯤꯕꯗꯨ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ
ꯊꯥꯕꯂꯩꯒ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒ ꯁꯅꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯍꯦꯟꯕꯤꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯍꯩꯅꯧ ꯑꯃꯦꯠꯄ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕꯤꯅ ꯏꯃꯥ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯍꯩꯅꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯁꯦꯜ ꯇꯤꯡꯅ ꯂꯩꯔꯛꯄ ꯄꯣꯠꯄꯨꯗꯤ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯩꯗꯨꯅꯤ ꯀꯅꯥꯗꯒꯤꯕꯨ ꯍꯨꯔꯥꯜꯂꯛꯂꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯍꯩꯅꯧ ꯄꯥꯟꯕ ꯏꯃꯨꯡ ꯄꯥꯛꯅ ꯂꯩꯇꯦꯗ ꯊꯥꯕꯂꯩ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯍꯩꯅꯧꯗꯣ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯍꯨꯔꯥꯜꯂꯨꯕ ꯇꯟꯖꯥ ꯆꯥꯅ ꯊꯥꯕꯂꯩꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯅꯧ ꯑꯗꯨꯕꯨꯗꯤ ꯌꯥꯔꯦꯅꯦ ꯆꯥꯕ ꯐꯪꯖꯗꯕ ꯃꯤꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯊꯣꯛꯄꯅꯤ ꯈꯜꯂꯒꯦ ꯑꯗꯣ ꯉꯍꯥꯟ ꯑꯍꯦꯟꯕꯤꯅ ꯀꯩꯊꯦꯜꯗ ꯀꯩꯅꯣ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯤ ꯁꯦꯡꯗꯣꯛꯅꯗꯕ ꯌꯥꯔꯣꯏ ꯁꯅꯥꯒ ꯑꯍꯦꯟꯕꯤꯒꯗꯨ ꯍꯩꯅꯧ ꯑꯃꯦꯠꯄ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯕꯂꯩꯔꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯊꯥꯕꯂꯩꯒ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒꯁꯨ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯄꯤ ꯁꯅꯥꯅ ꯅꯣꯏꯁꯨ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯀꯅꯥꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯐꯖꯅ ꯁꯦꯡꯗꯣꯛꯅ ꯍꯧꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯅꯈꯣꯏꯅ ꯕꯗꯅꯥꯝ ꯁꯤꯕꯁꯤ ꯏꯆꯦ ꯁꯅꯥ ꯅꯅꯥꯎ ꯑꯩꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩ ꯃꯁꯦꯜ ꯋꯥꯐꯪꯅꯕ ꯀꯥꯏꯁꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅꯅꯦ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯥꯛꯂꯕꯅꯤ ꯁꯅꯥꯅ ꯍꯦꯟꯊꯣꯏ ꯃꯕꯣꯛꯇ ꯋꯥꯔꯤꯁꯤꯡꯅꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯅꯣꯏꯅ ꯆꯦ ꯏꯍꯦꯟꯕꯤꯅ ꯄꯣꯠꯐꯝꯗ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ ꯄꯣꯠꯐꯝꯗ ꯑꯩꯁꯨ ꯍꯦꯟꯁꯥꯡ ꯂꯩꯕ ꯆꯠꯄꯅꯤ ꯑꯗꯨꯗ ꯆꯦ ꯑꯍꯦꯟꯕꯤꯁꯨ ꯊꯦꯡꯅꯩ ꯑꯩꯅ ꯏꯅꯦ ꯕꯤꯅꯥꯗꯒꯤ ꯄꯣꯠ ꯂꯩꯔꯤꯉꯩ ꯏꯆꯦ ꯑꯍꯦꯟꯕꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯊꯣꯏ ꯅꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯆꯝꯄ꯭ꯔꯥ ꯈꯥꯎ ꯑꯃ ꯍꯨꯔꯥꯟꯈꯤ ꯍꯥꯏꯅꯤ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤꯅꯦ ꯑꯍꯦꯟꯕꯤꯅ ꯑꯗꯣ ꯑꯩ ꯅꯣꯏ ꯏꯃꯥꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅ ꯒꯤꯠꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯌꯥꯝꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯪꯕꯗꯤ ꯌꯥꯗ꯭ꯔꯣ ꯏꯆꯦꯅ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯤꯉꯩ ꯍꯪꯂꯛꯄ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏ ꯀꯩꯊꯦꯜꯒꯤ ꯃꯤ ꯑꯗꯨꯝ ꯆꯤꯟꯕ ꯃꯔꯛꯇꯨꯗ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯩꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝꯅ ꯖꯣꯖꯥ ꯇꯧꯅꯗꯨꯅ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯎꯕꯗꯣ ꯑꯩꯗꯤ ꯏꯀꯥꯏꯖꯩ ꯍꯨꯔꯥꯟꯕꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯊꯥꯕꯂꯩꯅ ꯐꯠꯈꯨꯝꯃꯤ ꯏꯕꯦꯝꯃ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯝꯗꯧ ꯃꯤ ꯃꯥꯟꯗ꯭ꯔꯣ ꯍꯨꯔꯥꯟꯗꯅ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯍꯥꯏꯅꯩꯗꯣ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯅꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯍꯣꯏꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯍꯪꯅꯕ ꯇꯥꯔꯤꯗꯅ ꯆꯠꯅꯤ ꯑꯗꯨꯒ ꯈꯪꯅꯤ ꯑꯩꯅ ꯂꯥꯟꯕ꯭ꯔꯥ ꯅꯣꯏꯅ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯤꯗꯅ ꯑꯁꯨꯝꯅ ꯑꯍꯦꯟꯕꯤ ꯊꯥꯕꯂꯩ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯍꯦꯟꯕꯤ ꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯍꯦꯟꯕꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯈꯨꯔꯥꯇꯣꯟ ꯑꯩ ꯂꯥꯛꯂꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯈꯨꯔꯥꯇꯣꯟ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯈꯨꯔꯥꯇꯣꯟ ꯈꯖꯤꯛ ꯆꯤꯡꯅꯔꯞꯇꯤ ꯇꯧꯈꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯩꯃ ꯊꯥꯕꯂꯩ ꯑꯩꯈꯣꯏꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯦ ꯏꯕꯨꯡꯉꯣ ꯑꯍꯦꯟꯕꯤꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯅꯤ ꯍꯥꯏꯒꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯪꯍꯜꯂꯨ ꯑꯍꯦꯟꯕꯤ ꯀꯔꯤꯅꯣ ꯍꯪꯒꯦ ꯍꯥꯏꯕꯣ ꯍꯪꯉꯣꯗꯅ ꯈꯨꯔꯥꯇꯣꯟꯅ ꯉꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯈꯨꯔꯥꯇꯣꯟ ꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯆꯝꯄ꯭ꯔꯥ ꯃꯌꯥꯝ ꯍꯦꯛꯇꯠꯂꯝꯂꯦ ꯀꯅꯥꯅꯣꯝꯅ ꯃꯤꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯏꯗꯣꯝꯆꯥ ꯊꯥꯕꯂꯩꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯆꯝꯄ꯭ꯔꯥ ꯈꯥꯎ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗ ꯆꯪꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯆꯝꯄ꯭ꯔꯥ ꯍꯨꯔꯥꯜꯂꯤꯗꯣ ꯏꯗꯣꯝꯆꯥ ꯊꯥꯕꯂꯩ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔ ꯈꯨꯔꯥꯇꯣꯟ ꯏꯕꯦꯝꯃ ꯑꯍꯦꯟꯕꯤ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯑꯩꯗꯤ ꯆꯨꯝꯅꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯆꯝꯄ꯭ꯔꯥ ꯄꯥꯜꯂꯝꯗ꯭ꯔꯦ ꯀꯅꯥꯅ ꯍꯦꯛꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅ ꯁꯥꯎꯖꯕꯅꯤ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥ ꯕꯨꯡꯉꯣꯅ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯕꯣꯛ ꯊꯥꯕꯂꯩꯅ ꯆꯝꯄ꯭ꯔꯥ ꯈꯥꯎ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗ ꯆꯪꯈꯤꯕ ꯎꯍꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯏꯇꯩꯃ ꯊꯥꯕꯂꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯕ ꯋꯥꯗꯨ ꯅꯪꯅ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯕ ꯌꯧꯅꯕ ꯇꯝꯃꯨꯔꯤꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯈꯨꯔꯥꯇꯣꯟ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯣꯏꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯇꯦ ꯍꯥꯏꯅ ꯃꯔꯩ ꯇꯧꯔꯤꯅꯤ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯐꯖꯅ ꯍꯥꯏꯈꯣ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯄ ꯆꯝꯄ꯭ꯔꯥ ꯈꯥꯎ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗꯒꯤ ꯏꯅꯦ ꯇꯊꯣꯠꯇꯒꯤ ꯑꯩꯅ ꯂꯩꯔꯛꯄ ꯅꯣꯏꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯏꯅꯦ ꯇꯊꯣꯠꯇ ꯆꯠꯂꯒ ꯍꯪꯂꯨꯁꯤ ꯑꯩꯈꯣꯏꯁꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯁꯝꯕꯜ ꯁꯌꯥ ꯂꯤꯠꯇꯨꯅ ꯆꯪꯂꯒ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯕꯛꯇꯣ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯇꯧꯖꯔꯛꯇ꯭ꯔꯤ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣꯅ ꯅꯣꯏꯒꯤ ꯑꯍꯦꯟꯕꯤ ꯑꯁꯤꯗ ꯇꯝꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩꯒ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒꯗꯨ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯨꯔꯥꯇꯣꯟ ꯑꯗꯨꯅ ꯑꯍꯦꯟꯕꯤꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯁꯦ ꯅꯁꯥꯅ ꯈꯪꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯤꯗꯨꯕꯣ ꯏꯇꯩꯃ ꯊꯥꯕꯂꯩꯅ ꯆꯝꯄ꯭ꯔꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤ ꯃꯤ ꯃꯌꯥꯝ ꯇꯥꯔꯒ ꯐꯖꯗꯦꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯆꯝꯄ꯭ꯔꯥꯁꯤꯡꯗꯨꯗꯤ ꯅꯣꯏꯒꯤ ꯅꯃꯥꯗꯨꯅ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯕꯅꯤꯅꯦ ꯊꯥꯖꯗ꯭ꯔꯒ ꯆꯠꯂꯨ ꯅꯣꯏꯒꯤ ꯅꯃꯥꯗꯨꯗ ꯍꯪꯉꯨꯁꯨ ꯑꯗꯨ ꯈꯨꯔꯥꯇꯣꯟ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅꯗꯤ ꯏꯗꯣꯝꯆꯥ ꯊꯥꯕꯂꯩꯅ ꯆꯝꯄ꯭ꯔꯥ ꯈꯥꯎ ꯑꯃ ꯄꯨꯁꯤꯟꯈꯤ ꯍꯥꯏꯗꯨꯗꯤ ꯑꯗꯣ
ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯏꯇꯩꯃ ꯊꯥꯕ ꯂꯩꯅ ꯆꯄ꯭ꯔꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ ꯀꯩ ꯀꯥꯟꯗꯒꯤ ꯂꯩꯁꯥꯕꯤꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝ ꯌꯥꯎꯔꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯔꯥꯇꯣꯟ ꯑꯗꯨ ꯁꯥꯎꯔꯪꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯍꯦꯟꯕꯤꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗꯥꯔꯤꯗꯨꯗ ꯎꯡꯂꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯑꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯤ ꯆꯄ꯭ꯔꯥ ꯍꯨꯔꯥꯜꯂꯤꯗꯣ ꯑꯩꯗꯤ ꯈꯪꯗꯗꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯔꯨꯏꯅꯤ ꯅꯋꯥ ꯂꯧꯗꯦꯗ ꯑꯩꯈꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯁꯨ ꯄꯤꯔꯛꯇꯕꯗꯨꯗ ꯃꯁꯛ ꯅꯨꯡꯁꯤꯃꯟꯗꯗꯅꯅꯦ ꯍꯦꯛꯀ ꯌꯥꯎꯅ ꯍꯦꯛꯂꯤꯅꯤ ꯑꯗꯣ ꯊꯥꯕꯜ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯅꯔꯦ ꯑꯁ ꯈꯪꯗꯦ ꯃꯆꯤꯟꯗꯣ ꯄꯦꯗ꯭ꯔꯣꯡ ꯄꯦꯗ꯭ꯔꯣꯡ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ ꯑꯩꯁꯨ ꯊꯑꯣꯏꯅ ꯇꯥꯗꯦ ꯑꯗꯨ ꯏꯃꯥ ꯏꯗꯣꯝꯆꯥ ꯊꯥꯕꯜ ꯂꯩꯍꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯇꯧꯕ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯑꯣꯏꯅ ꯋꯥ ꯐꯪꯅꯕ ꯂꯥꯛꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯅ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯃꯔꯣই ꯑꯗꯨꯅꯤꯅꯦꯍꯦ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯁꯤꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯔꯝꯗꯣꯏꯅꯤ ꯀꯔꯤ ꯊꯣꯛꯂꯦꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯃꯔꯝ ꯆꯠꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯗꯣ ꯑꯐꯕ ꯅꯨꯄꯥ ꯑꯝꯇ ꯐꯪꯗ꯭ꯔꯤꯗꯣ ꯑꯩꯅꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯀꯜꯂꯛꯄꯅꯤ ꯐꯪꯗꯗꯅ ꯇꯧꯖꯔꯤꯅꯤ ꯃꯣꯏꯗꯤ ꯁꯛꯇꯥꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯄꯥꯝꯕꯤꯔꯣꯏ ꯍꯥꯏꯒꯨꯝꯅ ꯏꯃꯥ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯧꯅ ꯊꯤꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨꯗꯒꯤ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯥꯒꯩ ꯑꯗꯨꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯤ ꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄꯤ ꯃꯧ ꯑꯃꯅ ꯁꯅꯥꯈꯣꯏꯗ ꯆꯪꯂꯛꯄꯗ ꯁꯅꯥꯒ ꯃꯣꯍꯦꯟꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯤ ꯃꯍꯩ ꯁꯅꯥꯈꯣꯏꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯃꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯝꯃꯤ ꯃꯣꯍꯦꯟꯒ ꯁꯅꯥꯒꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯣꯔꯦꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯁꯥꯎꯔꯪꯅꯕ ꯁꯛꯐꯝꯗ ꯂꯩꯔꯝꯃꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯏꯄꯨ ꯃꯪꯂꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯔꯤꯕꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯎꯅꯩ ꯍꯥꯏꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯝꯃꯅꯤ ꯅꯣꯔꯦꯅ ꯈꯨꯝꯃꯤ ꯏꯄꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯛꯍꯥꯛꯅ ꯂꯝꯆꯠ ꯀꯥꯝꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯣꯍꯦꯟꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯕꯗꯒꯤ ꯎꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥ ꯂꯝꯆꯠ ꯀꯥꯝꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯄꯨ ꯅꯣꯔꯦꯟ ꯃꯤ ꯍꯥꯏꯕ ꯃꯤꯁꯤꯅ ꯈꯪꯂꯣꯏ ꯌꯥꯎꯅ ꯈꯪꯗ꯭ꯔꯕ ꯎꯔꯣꯏ ꯌꯥꯎꯅ ꯎꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯏꯅ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯅꯔꯤꯗꯨꯗꯤ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯂꯩꯀꯥꯏ ꯈꯨꯜ ꯃꯤꯌꯥꯝꯅ ꯈꯪꯂꯒ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯇ ꯃꯥꯒ ꯃꯣꯍꯦꯟꯒꯒꯤ ꯃꯔꯝꯗ ꯉꯪꯅ ꯁꯛꯅꯕ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯀꯜꯂꯛꯄꯒꯤ ꯉꯥꯡꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯉꯥꯡꯅꯔꯛꯄ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯤ ꯑꯍꯦꯟꯕꯤꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯄꯨ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯍꯣꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯕꯨꯗꯤ ꯏꯃꯥꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥ ꯀꯣꯊꯣꯛꯇꯅ ꯉꯥꯡꯂꯤꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯣꯛꯇꯕꯤꯅꯦ ꯍꯥꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯟꯒꯦ ꯈꯟꯕꯒꯤꯔꯣ ꯃꯗꯨꯗ ꯁꯥꯒꯩꯒꯤ ꯃꯧ ꯑꯃꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ ꯍꯩ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ ꯅꯪꯗꯤ ꯃꯤꯒꯤ ꯌꯨꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯤ ꯋꯥ ꯉꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯤ ꯅꯃꯥꯅ ꯀꯔꯤ ꯇꯧꯏ ꯅꯃꯥꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯤ ꯅꯃꯥꯅ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯔꯤ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕ ꯁꯪꯂꯝꯂꯔꯣꯏꯅꯦ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯅꯃꯥꯒ ꯇꯥꯃꯣ ꯍꯤꯟꯒ ꯂꯩꯃꯤꯟꯅꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯔꯒ ꯀꯩꯅ꯭ꯌꯥ ꯀꯠꯀꯦ ꯇꯧꯈꯤꯕꯗꯣ ꯃꯗꯨꯗ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯏꯄꯨ ꯃꯪꯂꯦꯝ ꯈꯣꯏꯗ ꯆꯠꯇꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯀꯧꯁꯤꯟꯅꯔꯤ ꯏꯄꯨ ꯃꯪꯂꯦꯝꯅ ꯃꯧ ꯑꯗꯨꯕꯨ ꯈꯥꯝꯖꯤꯜꯂꯤ ꯌꯥꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯑꯉꯥꯡꯅꯤꯅ ꯈꯪꯗꯗꯅ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯈꯟꯗꯣꯛꯂꯣ ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯗ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯅ ꯃꯤ ꯋꯥ ꯉꯥꯡꯅꯅꯤꯗꯤ ꯈꯪ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯤ ꯎꯁꯤꯟꯅꯗꯦ ꯃꯤꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯣ ꯍꯥꯏꯕꯤꯔꯁꯨ ꯃꯤꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯕ ꯉꯝꯃꯤꯅꯦ ꯆꯩ ꯋꯥꯠꯄꯒꯤ ꯋꯥꯁꯥ ꯁꯥꯖꯩ ꯑꯃꯅꯅꯦ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯐꯨꯔꯒ ꯈꯪꯗꯧꯅꯤ ꯍꯦꯔꯩꯗꯣꯝꯆꯥ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯩꯄꯥ ꯁꯥꯔꯤꯅꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯣꯛꯇꯕꯤ ꯑꯣꯏꯍꯟꯒ ꯌꯥꯎꯅ ꯑꯣꯏꯍꯜꯂꯤꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯀꯔꯤ ꯈꯨꯝꯗꯣꯔꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯟꯅꯔꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯅꯁꯥ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯜꯂꯕꯅꯤꯅ ꯅꯈꯣꯏ ꯄꯨꯟꯅ ꯆꯩꯔꯛ ꯐꯪꯃꯤꯟꯅꯕ ꯇꯥꯕ ꯁ꯭ꯋꯥꯏꯁꯦ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯈꯨꯜꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯏꯒꯤ ꯃꯇꯧ ꯇꯝꯅꯔꯛꯂꯅꯤꯅꯦ ꯇꯝꯅꯒꯦ ꯇꯝꯅꯔꯛ ꯇꯣꯛꯎ ꯅꯣꯏꯒꯤ ꯀꯩ ꯃꯊꯧ ꯂꯩꯒꯦ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯈꯔ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜ ꯃꯃꯥꯏꯗꯨꯗ ꯈꯨꯕꯥꯛꯅ ꯊꯥꯖꯤꯟꯀꯣ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯌꯥꯅꯔꯒ ꯇꯧꯕꯅꯤꯅ ꯃꯣꯏ ꯄꯨꯂꯞ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯊꯣꯛꯄ ꯇꯥꯕ ꯁꯥꯒꯩꯁꯤꯒꯤ ꯏꯖꯠꯁꯨ ꯑꯃꯠꯇ ꯌꯦꯡꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯜꯃꯥꯟꯒꯤ ꯏꯃꯨꯡꯁꯤꯅ ꯁꯥꯒꯩꯁꯦ ꯆꯤꯟꯊꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄా ꯈꯔꯅ ꯊꯤꯅ ꯆꯩꯔꯛꯄꯗꯒꯤ ꯑꯍꯦꯟꯕꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯔꯦꯟꯁꯨ ꯇꯨꯃꯤꯟ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯆꯩꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ
Ipu Manglemna asumna makha taraklammi. Noren, nangi na chanupise khara warau. Magi machinchidagi mi saunaba khatnaba yaukhrabani. Amuk hana adugumba wathok thokaningdrabadi nangi na chanupise warakpana phagani. Nangna warakpa ngamloi hairagana leikaigi maira paibisingna warakkibada nang aikhoibu warauganuko. Adugane wa masu hayauge shigade anirak surabani leikai miyamna nangi nupiga mohenga kaina katke tawribasi. Ahalla moina aina thingduna lakle. Karigumba amuk hana makhoi ani nattaba licha chatlamlabadi nang aikhoida phatte haiganuko. Noren nolokna khumi. Phagani bu aigi nupi amadi icha warakjai mayam seobiru. Karigumba matong sigumba licha saja chatlam mathingnarabadi leikai khol miyamna piningba chairak pibada ai isani yajari. Phari nanga aikhoiga yanaba ama puraklabanina yanariba wafam adu ngakna chanasi. Asumna leikai miyamga Norengi imungga yanaraba matung wafam adu nemthahanki. Matam khara haujinkri Norengi imung mapal pakna thokhidri. Makhoini imungda kari hainai kari taunai kananasu khangba ngamkhidri. Noren khaktani khara mapal ipal thokliba machanupi ahumga magi nupigadi yumduda dumak leirammi. Nongmadi Norendu yu ngauraga lambida laklammi. Chumna lakpo oiradi phai madudi natri yu ngaubugi haunabi wakai kaya nganglammi. Leikai khol aikhoigi thibong thakpibro. Aigi nupina mawa thopu koire kushi koire kushi. Noine hairine aikhoine hekta kina chaladro. Aikhoi mungi cheng charama noine wanbibro. Nasa gi sumangshitana migi sumangshi leikai no. Noi de kiyam phaba mi uragi. Mi khudingi soibu puthokna sairade loina puthorabadaba. Leikai mawa lawdi khul mawa lawdi shagai mawa lawdi. Aina tawningba taw aigi kusi tawdi. Aigi nupin lamchat naidabhi oigena uktabhi oigena mawa chenai naigena aigi kusi. Aigi nupina sel pusilaglaga aikoi thakliba. Aigi chanupina migi mayumda chatlaga mi wa ngangera higai wa ngangera chingai wa ngangera aikhoigi kusi. Asumna Norena lau duna changlakpadu lambi chatpa miyoisingna tarammi. Norengi wase waka yam yauribu 𝐂𝐴𝐸𝐿 angang nupa macha sing tarabadi soidana wathok lathok thokpa tari khamjindrabadi kamai tawni. Phugi phushan masagi matu macha warakide haidraga makhoigi asaiba chumthoknaba haibibe khoidoi non chili chainam namima adunhi angang sing tarabadi soidana phubi khrani haiwani moina thokpa tawsanuma aikhoida yaudraga loi. Asumna lambi chatpa miyoisingdunadi Norenga manaba talladuna thai-thaiduna chatlammi. Norenchu kei magi pendaba kholau mayam lauraduna lakpana haujikti mayum yauragli. Imong hek changlakpaga mayai kaduda git phamthaduna amuk sungangi. Aigi itugai chasinga mana ngamjaba mongda shel tanbada asuk yam khut thingjiliba leikai khullamadi sagaigi miyoisingdo aikhoi chara helamnani cheng charamda thinbiga haina dilaktini. Aini itusu ijasing makhoina tawningba tawbado mathangdi khut thingjilakpa miyoisingdo aina kaidoba ngamgem. Sana sangsilakduna asumna hairammi. Moi pabong yariba aikhoisu aikhoigi thokpa adum hinglisidi lekai na kai haikini sagai na kai haikini somki raga leiridi aikhoi minai oitaba adui saruk aina haibiya. Moi pabong ahloirabani aduna yumsida phajana potharaga nungaina leibiyu. Aina mapa thokduna sel talaki hayengdi nachanupi ahal ahenbiga khangnaba nupadusu aikhoida lakani sel-dagi ngadagi mana masingdagi mayam purakani. Aduniduna nupi masak fajaba lobagi kanaba haise shinidana. Saksa thokpiroko aisu yumgi thabak khara loisilaukhigi. Asumna sakhenbi magi nupi sanana thenbada magi nupa Norenchu yaraduna harau chak chathokri. Namit adugi nungdangni mi pumnamak tumna himnakhraba matamni. Kaujeng harauna khongba makhol adu nattana atei atopa makhol amada tadraba matangni. Sanadu makhuda thaumai macha mapaiduna makhoigi yumgi thongjaudo hangduna thoraklammi. Thong adu mapadagi tapna ngasilamlaba matung sumangkum tharakli. Aduga makhoigi inkhol adugi khwai matolda soroka thangnaba saruk adomda tamina laklammi. Mohenna handana sanabu mafam aduda ngaiduna leirammi. Sanana magi manak yausilakpa aduda mohendu mongsong marum amadagi thoraklammi. Sana aidi nang lakpa ngaibada kayadi wakre uchinna china nang lakpa phaudi laklidana. Thakna ngango mi takini ado aina haiba seldu puraklaba natro. Nangi seldu di piragin ado aikhoini di kamai tawsiba. Kadai seldu hana piro aduga kona khanasiba.
Mohen magi purit kau adudagi sil jabun ama putoraktuna sanagi pambom amadi masagi saruk singtuda asumnali. She, nang na piro haiba sil masing adudagi iyam na hilabani. Masidi ay na haiba indaba yaruko. Sana na tap sil singdulawi aduga maraw layba mi ama mohende yengtuna makataraklami. Hoy ba, lao, ay kuyong dasangsi. Sida ko'y nalayradi, may naukini ba? Noy kita no rin sulayram gani. Nachana pising do sulayram gani. Parag daroy dro. Kaim tawroy ba, lao si. Asi haiduna sana na mohengi makot jengduna makoygi mayum adom da puraklami. Amambagi marag adudagi thoraktuna makoygi thonggal adom da lakpada golay ama layribadoy hek-hekpaga uri. Makoy anigi mamang oyrapna nupa makoy ama ani leplaga layram liba ado. Nupa singduso mapa chapchani yeng thorakpada sanaga mohenga makut chamduna laklibado urami. Munna asum yeng sinma matamda khangli nupa singdu sana khoygi sagaygi maupa nupa singni haiba. Nupa aduna, haimo, itay masana na dro. Kaino, khut chamnapam iray laytabadawna nungdang ama mating na samnabiride. Aduga tamo hen, migi mawa macha layraman nupisina makut chamlaga nang nayaribaduna karigina. Chopa mapal thokline. Nupa adugi wahayduda sanana mohengi makut chamlambado phathadokhi. Aduga mamailuk thaduna tumina laiki makoyani. Sagaygi ahalaman yauna, phajani yana kraba wafamda. Itay mana asuk nangak haigalamanina. Aikoisu, aikoigi tawfam thokpa tawrakpa taba. Ngakpiba yawa ngakpiredana aikoisu. Migi mamangda, sagaysigi ijat taba yaba thabak asum tawraklabadi. Nasagi naragi matung ina, jerak phangba tabani. Asi haiduna nupaduna, mi tanaba haiduna makhol hauna lawrami. Oh, kana lege. Ukta mokta bi phare. Kanya kala sila o. Mayam thopira o. Kana lege thopira o. Asumna nupaduna lawba taraduna. Sana khoygi sagaygi yumthong khudingi mi sing thoraktuna mafam aduda tillari. Sanagi nupa amadi machanupi Chinganbi ahenbisu mayamgi maraktuda yaurari. Nupaduna hairaklammi. Hojik nungdang thinglabani. Mi loina tumna himnaraba matamni. Aikhoi ahumsu imanaba amagi lohongba yauraraba matung leirak-lomdagi changlakpani. Tanja chana sigi golay asimaktuda itay masanaga tamo henga makhut chamnatuna lakpada aikhoi athingnari. Mitna uba paudamni aikhoi chutamledana. Masigi makhataba thabakti mayamna dum tawbiru. Ahenbina prang hekta paisilaklami. Kaino da khura aikhoi masya aikhoi ga punna tumlambani mapa thokloni haina hojikta thokibani yarani matabgo hekta badana bibiganu. Oi ngarangi nga kha nangga mana kari khagi ha ai khakta nate aikhoi ahumnani ne urise namana oktabagiri chalaga nakhoina sukyamna kai khalido karigina ha aikhoi madi lamchanai da binati khuragi dom cha dawna oktabi natiye. Tanja aduda khuradugi nupidu prap sangsilaktuna ahenbigi mamaida khupakna sapukana thaki. Khangbranam angang dikna banatana mi usitama saradana mataududa kalakpenaraduna nupi kharan lausilaklami. Masamdo khudang dilaga haidalaga pingadabani laisabina bo asok bemdaba machin asu yamna kanba aigi ichana ta tawbani icha nupigo oiramnatinya aina phubamsu leiroi nayumda waraktabagi lichato aikhoi shirtaro kanu noi namana chagili la yengba ware pi lekhare sagaysigi ijat yengdaba noidi lekai shidagi tanthokpana matik chabani tanthokadabani mamangdi ipu manglem yauraga hainakibaduni kariga manungairoi thaudok ama hek thokpada makhoigi mung manung punna lekai dagi tanthokpa haidana. Asamna mayamna dathi ngangba cheirakpa aduda Norendu khajik sauninglammi. Yu khara thakchilubaga oiri madi wakhal phajana khanthaba ngamlamde. Ira tabi abuasu khara ngangu yadro. Aikhoi yumda leibada matik leibuga nana thingdorige. Thinggadaba mi thoklo pangal changingnani. Ipu manglemna. Ai Noren nangi wadu wakaiko nasagi nupina atupa nupaga ahingna thengbada yenghaidaba matauda leiramlaga nangna natu warakpagi mahutta aikhoi oina tainarisi nangsu yauna natuna lamchat naidabi oibada kankhalibra nacha nupi asina mathakki ahani khangni makhaki angangni khangni ngangi bo wangang sangang asisu nakoina khara semdokpiu natrabadi kona thangda sagai asiga nakhoiga changnadaba matang lakhini. Hoine aine yarge tuse lamhelaliba noige do have aige yabi yaurge ichanupi se machin galali noige do have do aibu hat kai bro tonglomdagi nupa mana hairaklammi. adu oiradi nang hana warakpa tabani. Asi haiduna nupa makhoi mayam changduna mafam aduda Norenbu yamna thina phurami ahal laman amatana khamdoktri asukyami usittaba phurasanu khalli. Kalak tumpi phusan pura mahi ngaktani mui imungi miyoisingse aikhoi khamdokam siko matik thokpa warakhanchi khamoi
ꯏꯍꯤꯡꯅ ꯍꯤꯡꯁꯥꯕ ꯃꯈꯩ ꯐꯨꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯧꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯁꯅꯥꯒ ꯑꯍꯦꯟꯕꯤꯒ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯅꯣꯔꯦꯟꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯤꯕꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯄꯥꯕꯨꯡ ꯐꯨꯒꯅꯣ ꯐꯨꯕ ꯂꯦꯞꯄꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯄꯥꯕꯨꯡꯁꯦ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯔꯥꯜ ꯂꯩꯇꯤꯌꯦ ꯑꯩꯒꯤ ꯅꯨꯄꯥ ꯊꯥꯗꯣꯛꯑꯣ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯔꯥꯜ ꯂꯩꯕꯤ ꯑꯩ ꯑꯣꯏꯅ ꯐꯨꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯟꯗꯤꯌꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯀꯞꯂꯗꯨꯅ ꯃꯌꯥꯝꯗꯨ ꯈꯥꯝꯖꯤꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯆꯪꯗꯨꯅ ꯅꯣꯔꯦꯟꯕꯨ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯏꯄꯨ ꯃꯪꯂꯦꯝꯅ ꯃꯌꯥꯝ ꯏꯪꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤꯁꯦ ꯑꯃꯨꯛꯇ ꯐꯝꯃꯨꯁꯤ ꯃꯌꯥꯝ ꯏꯄꯨ ꯃꯪꯂꯦꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯦꯟꯒꯤ ꯏꯃꯨꯡ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯩ ꯃꯣꯍꯦꯟꯁꯨ ꯌꯥꯎꯔꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯂꯤ ꯏꯄꯨ ꯃꯪꯂꯦꯝꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯅ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯁꯥꯒꯩ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯦ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯩꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯃꯣꯍꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤ ꯃꯣꯍꯦꯟ ꯑꯁꯦ ꯁꯦꯜ ꯄꯥꯏꯔꯤ ꯃꯇꯤꯛ ꯃꯤꯒꯤ ꯅꯨꯄꯤ ꯅꯍꯥꯗ ꯅꯠꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜ ꯃꯥꯒꯤ ꯑꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯆꯩ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯃꯥꯁꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯒꯩꯗ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯃꯣꯍꯦꯟ ꯅꯌꯨꯝꯗ ꯅꯁꯥꯒꯤ ꯅꯇꯨ ꯅꯆꯥ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯨꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯅꯍꯥ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯔꯛꯄꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯌꯥ ꯃꯥꯡꯖꯕ ꯄꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯅꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯃꯤꯒꯤ ꯇꯤꯟꯆꯤꯅꯐꯝ ꯑꯣꯏꯍꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯦ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯝꯆꯠ ꯆꯨꯝꯅ ꯆꯠꯆꯔꯝꯕ ꯁꯥꯒꯩꯅꯤ ꯑꯗꯨꯕꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇꯕ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯡꯃꯥꯡ ꯃꯥꯡꯊꯣꯛꯂꯦ ꯑꯩꯈꯣꯏꯗꯤ ꯁꯥꯒꯩꯒꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯗꯦ ꯅꯈꯣꯏꯒꯤ ꯂꯤꯆꯠꯁꯤꯡꯗꯨꯁꯨ ꯏꯆꯥ ꯏꯁꯨꯗ ꯂꯧꯅꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯩꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯔꯣꯏ ꯃꯣꯍꯦꯟ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯦ ꯃꯥ ꯃꯄꯤ ꯏꯔꯥ ꯊꯥꯡꯉꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯈꯪꯉꯤ ꯃꯇꯧꯗꯨ ꯑꯗꯨꯕꯨ ꯏꯄꯨ ꯃꯪꯂꯦꯝ ꯑꯃꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯋꯥ ꯂꯧꯗꯦ ꯃꯇꯥꯒꯨꯝ ꯅꯣꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯗꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈꯤ ꯌꯨꯝ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯤ ꯑꯍꯦꯟꯕꯤꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯁ꯭ꯋꯥꯏꯒꯤ ꯂꯋꯥꯏ ꯊꯋꯥꯏ ꯆꯥꯎꯈꯠꯇꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯈꯩ ꯑꯩꯈꯣꯏ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯃꯛ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯍꯧꯔꯁꯤ ꯏꯄꯥꯁꯨ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯔꯒꯨꯝꯁꯤ ꯁꯅꯥꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯂꯒ ꯀꯣꯟꯅ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯧꯕ ꯂꯥꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯃꯥ ꯃꯄꯥ ꯃꯆꯥꯁꯤꯡꯗꯨ ꯍꯌꯦꯡ ꯃꯈꯣꯏꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄꯗ ꯀꯩꯀꯩ ꯄꯨꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯌꯣꯝꯁꯤꯜꯂꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯃꯤ ꯑꯌꯥꯝꯕ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯄꯣꯠꯌꯣꯝ ꯈꯔ パイꯔꯒ ꯂꯩꯔꯛ ꯃꯆꯤꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ ꯐꯔꯦꯗ ꯃꯈꯣꯏ ꯆꯠꯈꯤꯕꯅ ꯑꯐꯕ ꯋꯥ ꯍꯥꯏꯔꯁꯨ ꯂꯧꯗꯕ ꯃꯈꯣꯏꯗꯤ ꯃꯍꯤꯛꯅꯤ ꯃꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯂꯧꯅꯔꯛꯀꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯂꯩꯕ ꯌꯥꯔꯦ ꯃꯍꯤꯛ ꯃꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯅ ꯉꯥꯡꯅꯗꯨꯅ ꯅꯣꯔꯦꯟꯒꯤ ꯏꯃꯨꯡꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ